Union Finance Minister Nirmala Shitaraman na kumja lising ani kun mga kuntaruk ki Union budget ngasi Parliament puthokkhre middle class ki imung-manung ki Phivam Phagathannaba tha Amada income Lupa Lakh ama Phaobadi income tax Louraroi hairi Union Finance Minister Nirmala Shitaraman na puthokhiba kumja lising ani kun mga kuntaruk ki Union budget aduda laibak asigi sel thom gi phibam mayon chumgadawriba agriculture MSME investment amadi export ki sector asi sakhangba utli middle class ki imung-manung henna wang pathak amada puthokkhre amadi makhoi gi saving ningthi na tawba yanaba tha amada Lupa Lakh amagi income oibasingi damak income tax Louraroi anauba tax regime asigi matung inna chahida Lupa Lakh 12 gi income leiba kangrup singi income tax Louraroi haiba wafam ngasi puthokhiba union budget asida maru oina palli amaromda Prime Minister Dhanya Krishi Yojana na Longmi crore ama lakh 30 da kanaba piduna laibak asida agriculture ki pothok ningthi na puthokpa ngamdaba mafam chamada kanaba pinabagi wafamsu handaki union budget asida yauri hawai chengwai gi lamda Atmanirbhar Bharat ki mission asi mai pakhannabagi damak tur urat amadi mashurgi campaign hongdokpa hainasu union budget asida palli Parliament union budget puthokladuna Union Finance Minister Nirmala Shitaraman na phongdokhibada Vikshit Bharat ki khongchat asida democracy demography amadi demand haibasi maru oiba yumbini laibak asigi chawkhat khongthangda angamba thongna puthokliba asi middle class da leiba miyoishingnani makoigi contribution adubu sakhangba oina lengak asina nil tax slab asi tangkak naina hike tawragat lakli masina makoigi saving ningthina tawba ngamhanduna henna wangpa thak amada pukhatpa ngamlagani haina mahakna makha takhi